Manipur ki Chief Minister N BIREN masa nungairaktabadagi COVID-19 test tawbada positive oiba thengnakhrai. N BIREN ngarang masada lok khuba amadi kok chikpa tawrakpadagi rapid antigen test RAT tawru matong amadi makhatana RT-PCR gi khuthangda amuka hanna makhatana test tawraba tungda ngasi COVID-19 positive oire haiba khanglakibani hairi. Facebook ta N BIREN na post tawrakpa amada atenba matamda mahaka naknarambasing test tawthokpiyu haini irakle. Ngasi ayu angan basarukta Imphal East amani Imphal West ki tongan mafam manida sakhangdaba singna bom ani thamlamba thengnakhrai. Imphal East ki kongba khetri laikai da leiba khuraizam navakanta apokpa laikidraba buda gi yumgi gate mamangda hand grenade ama thamlamba ngasi ayuk pong tarum makhairom tabada thengnakhei. Amaromda Imphal West district ke lamsang tauthong apaiba tharoizam taba lambida leiba Hindustan Construction Company Limited ki gate su ngasi hand grenade ama thamlamba thengnakhei. Atopa thodok amadana thasi ki tarari thoidasu Tharoi Lok Village ki Chief ki mayum dasu KIA, KIO gi lanmi singna hand grenade ama thamjilam ne hairi. Captain PD Department da DSO OSD Rice oina puba Kongba Bazar da leiba Khuraizam Navakanta gi yumda ngasi sakhangdaba singna hand grenade ama thamjilam le. Irilbung PS ki manung chan leiba Kongba Bazar da leiba KH Navakanta gi yumda thamlamba bom adu ngasi ayu pung tare makhairom tabada thamlamane. Bom adu thamlamle haiba tabadagi SP Imphal East amadi Irilbung PS ki kambu laklaba matungda bom adu lokhutkei. Thaudog adu yaningdaba phongdoktuna wakami fumma famduna yaningdaba phongdokrai. Khundrakpam Assembly Constituency ki harau rauda ngasidagi yumthong kudingda thaknanaba afaba ising Khundrakpam AC gi MLA TH Lokeswar gi khuthangda fangankrai. Lesing ani tara humdoida model khul on kraba harau rau khulase Public Haidal oina ising pirambane matam aduda yum khuding ising piba ngamkide ngasidagi yum khuding chaksang khuding da ising piba hokrai. India government gi yum khuding gi afaba thagnana ba ising piba ge pandamda haraurau water supply committee ga local MLA ga khusamna dun hona kibane. Republican Party of India RPIA North East ki General Secretary oibita natana party asigi state president soiriba Maheshwar Thongnawjamna Kaisamthong AC gi manungda leiba school van driver singda chana thangnana ba yauna sel gi mateng pangkhrai. Kaisampad ahaibam laikai da leiba mahaki mayumda pangthokiba tengmang polam khusinaba gi thoromaduda All Manipur School Students Transport Association gi president Maibam Kennedy RPIA Manipur State ki vice president Thaudam Basanta Susaruk yadunu pangthoki. Diwali amadi ningol chakobana lakpada lamdamasigi miyamna COVID-19 gi laichar amadi laichar asidagi ngakthoknaba lengangna lauthokliba SOP gi chana kanglon nathai mami tare. Imphal City manungda mi chinbagi chang hengalakle ngasi nomaizing numit oirabasu Imphal City gi tongan mafam singda poche yonda dukan sing hangake miyamna su Diwali amadi ningol chakobaga mari leinana akiba leitana poche leibalangaki. Manipur lengang na Kumal Lampakta leiba Babavan da hangdokpa COVID Care Center da leiba miyoi singda social worker khagokpam khambana chana thangnaba polam sing mateng pangkhrai. Ngasi Vision Khurai gi members sing yauna chatkiba mateng pangbaduda COVID Care Center aduga mari leinaba official singda KH khambana chana thangnaba polam sing adu khusinake. Polam sing adu khusinabaga loinana KH khambana center sida leiba miyoi singi mafamda angamba mateng asi pangbani haiki. Leptana Chatharakpa Lamlaki Sau Chek Sing Kansi amadi ngakpi CNBC haiba thim gi saruga moina ngase Kakching Range ki staff sing Palel amadi Punjab Bid Office ki staff sing apunna LOUSHI pat ke koibada drive chathaduna lamhen tu henba miyoi sing na thaklamba uchek lang nipan fagat pagaloinana ahingba uchek ahum busu kan mangamkhrei laibak thibadi urok ani yauna uchek taruk amana sina leiramke ngasi ahing pung ani dagi haukiba drive aduda lang thaklamba miyoi sing adudi fabu ngamhodre. Handak tabangtu kiba Bihar ki Mekhalda mai paklakraba National Democratic Alliance ki MLA singi apun mami famamana Bihar ki hanagi Chief Minister Nitish Kumar bo Bihar ki anova Chief Minister ohinbada yanaba purakrai. Bihar ki tarelak suba term gi oina amuka hanna Chief Minister oigadaba Nitish Kumar hayang ayu pung 13 makhai taba matam wasak lauragani. Masiga loinana Sushil Modi bo Bihar ki Deputy Chief Minister oina hapadasu mifamaduna matawini yanaki.